ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯌꯪ ꯃꯥꯏꯟꯁꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯗ ꯂꯤꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯍꯥꯃꯦꯡ ꯃꯀꯣꯛ ꯄꯥꯟꯕꯤ ꯃꯍꯥꯔꯥꯅꯤ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯛꯂꯒꯦ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯃꯁꯥ ꯅꯤꯂꯣ ꯀꯧꯕ ꯂꯧꯃꯤ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤ 12 ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯁꯤꯡꯒꯤ ꯆꯍꯤꯁꯤꯡꯗꯨ ꯆꯍꯤ ꯑꯃꯃꯝ ꯈꯦꯠꯅꯔꯝꯃꯤ꯫ ꯆꯥꯎꯈ꯭ꯔꯕ ꯏꯃꯨꯡꯗꯨ ꯂꯧꯃꯤ ꯑꯗꯨꯅ ꯄꯨꯕ ꯇꯥꯔꯝꯃꯤ꯫ ꯏꯃꯨꯡ ꯑꯗꯨꯒꯤ ꯄꯨꯛꯆꯥꯛꯇꯨ ꯃꯥꯅ ꯊꯥꯛꯄꯅꯤꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯃꯍꯥꯛ ꯂꯧꯕꯨꯛꯇ ꯊꯕꯛ ꯁꯨꯕ ꯇꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯊꯕꯛ ꯀꯟꯅ ꯁꯨꯖꯔꯕꯁꯨ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝꯗꯤ ꯐꯒꯠꯂꯝꯗꯦ꯫ ꯃꯆꯥꯁꯤꯡꯒꯤ ꯃꯅꯤꯡ ꯊꯨꯡꯍꯟꯕꯁꯨ ꯉꯝꯂꯝꯗꯦ꯫ ꯃꯆꯥꯅꯨꯄꯤꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯇꯣꯏꯅ ꯆꯔꯥ ꯍꯦꯜꯂꯒ ꯐꯃꯨꯡꯗ ꯆꯪꯕ ꯇꯥꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯃꯁꯥ ꯅꯤꯂꯣꯅ ꯑꯆꯧꯕ ꯆꯤꯡꯖꯥꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯊꯕꯛ ꯁꯨꯔꯤꯉꯩꯗ ꯑꯃꯝꯕ ꯁꯨꯔꯨꯡ ꯑꯃꯒꯤ ꯆꯪꯐꯝꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯑꯁꯪꯕ ꯑꯆꯧꯕ ꯆꯨꯝ ꯑꯃ ꯁꯨꯔꯨꯡꯗꯨꯗꯒꯤ ꯊꯣꯔꯛꯂꯒ ꯃꯁꯥ ꯅꯤꯂꯣꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯝꯃꯤ꯫ ꯃꯁꯥ ꯅꯤꯂꯣꯗꯤ ꯀꯤꯕꯅ ꯊꯛ ꯊꯛ ꯅꯤꯛꯂꯝꯃꯤ꯫ ꯆꯨꯝꯗꯨ ꯒꯨꯝꯚꯤꯔ ꯑꯃꯒꯨꯝ ꯆꯥꯎꯔꯝꯃꯤ꯫ ꯌꯦꯡꯕꯗꯁꯨ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯨꯝ ꯑꯗꯨꯗꯤ ꯃꯁꯥ ꯅꯤꯂꯣꯒꯤ ꯅꯥꯀꯟꯗ ꯌꯥꯝꯅ ꯃꯔꯨꯞ ꯑꯣꯏꯕꯒꯤ ꯃꯑꯣꯡꯗ ꯐꯝꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯁꯥ ꯅꯤꯂꯣꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯦ ꯅꯨꯄꯥ, ꯀꯤꯒꯅꯨ, ꯄꯥꯈꯠꯀꯅꯨ, ꯑꯩ ꯅꯪꯕꯨ ꯀꯔꯤꯁꯨ ꯇꯧꯔꯣꯏ꯫ ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯅꯤꯡꯉꯤ꯫" ꯂꯧꯃꯤ ꯑꯗꯨꯅ ꯆꯨꯝꯗꯨꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯔꯒ ꯆꯨꯝꯗꯨꯒꯤ ꯃꯃꯥꯡꯗ ꯈꯨꯔꯨ ꯈꯨꯗꯛ ꯀꯨꯜꯂꯒ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯦ ꯅꯨꯡꯁꯤꯔꯕꯤ, ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯀꯧꯒꯗꯕꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯦ꯫ ꯑꯩꯗꯤ ꯅꯪꯅ ꯈꯨꯗꯨꯝ ꯆꯜꯂꯕꯅꯤ꯫ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯌꯨ꯫ ꯑꯩꯒꯤ ꯌꯨꯝꯗ ꯑꯩꯉꯣꯟꯗ ꯇꯥꯡꯕ ꯏꯆꯥꯅꯨꯄꯤ 12 ꯂꯩꯍꯧꯔꯤ꯫" ꯆꯨꯝꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯃꯔꯝ ꯑꯗꯨꯅꯅꯤ ꯑꯩꯅ ꯅꯪꯕꯨ ꯎꯅꯕ ꯂꯥꯛꯂꯤꯕꯁꯤ꯫ ꯍꯌꯦꯡ ꯑꯌꯨꯛ ꯅꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨ ꯑꯩꯒꯤ ꯏꯅꯥꯛꯇ ꯄꯨꯔꯛꯎ꯫ ꯑꯩꯅ ꯃꯥꯕꯨ ꯑꯩꯒꯤ ꯏꯆꯥꯒꯨꯝ ꯌꯣꯛꯀꯅꯤ, ꯑꯩꯒꯤ ꯃꯤꯠꯌꯦꯡꯐꯝ ꯑꯣꯏꯒꯅꯤ." ꯆꯨꯝꯗꯨꯒꯤ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯃꯁꯥ ꯅꯤꯂꯣ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯔꯝꯗꯤ ꯆꯨꯝꯗꯨꯅ ꯃꯍꯥꯛꯀꯤ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯅꯧꯖꯔꯤꯕꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨ ꯁꯣꯏꯗꯅ ꯆꯥꯊꯣꯛꯈꯤꯅꯤ ꯈꯜꯂꯝꯃꯤ꯫ ꯃꯁꯥ ꯃꯊꯟꯇ ꯍꯥꯏꯖꯔꯝꯃꯤ, "ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯑꯩꯅ ꯌꯥꯗ꯭ꯔꯕꯗꯤ ꯃꯥꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯆꯥꯊꯣꯛꯈꯤꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯗ ꯌꯥꯔꯒꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯤ ꯁꯣꯏꯗꯅ ꯆꯥꯊꯣꯛꯈꯤꯗꯣꯏꯅꯤ꯫ ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯅꯤ? ꯑꯁꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯐꯤꯕꯝꯁꯤꯗꯒꯤ ꯑꯩꯕꯨ ꯀꯔꯝꯅ ꯅꯥꯟꯊꯣꯛꯀꯅꯤ?" ꯃꯁꯥ ꯅꯤꯂꯣꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯂꯩꯕꯗꯨꯗ ꯆꯨꯝꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯃꯨꯟꯅ ꯈꯜꯂꯣ, ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯕꯗꯨꯗꯤ ꯇꯧ꯫ ꯑꯩ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨ ꯄꯥꯝꯃꯤ꯫ ꯅꯍꯥꯛꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯄꯥꯝꯗ꯭ꯔꯕꯗꯤ ꯃꯗꯨꯅ ꯅꯪꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯈꯨꯗꯣꯡꯊꯤꯕ ꯑꯣꯏꯒꯅꯤ." ꯀꯔꯤꯁꯨ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯦ ꯈꯪꯗꯨꯅ ꯃꯁꯥ ꯅꯤꯂꯣꯅ ꯄꯥꯎꯈꯨꯝ ꯄꯤꯔꯝꯗꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯔꯝꯃꯤ, "ꯅꯨꯡꯁꯤꯔꯕ, ꯀꯔꯤ ꯇꯧꯔꯛꯂꯕꯒꯦ? ꯅꯍꯥꯛꯄꯨ ꯀꯅꯥꯒꯨꯝꯕꯒ ꯈꯠꯅ ꯆꯩꯅꯕ ꯇꯧꯔꯛꯄ꯭ꯔꯥ?" ꯃꯁꯥ ꯅꯤꯂꯣꯅ ꯈꯨꯝꯂꯝꯃꯤ, "ꯅꯨꯄꯤ, ꯑꯩ ꯀꯅꯥꯒꯁꯨ ꯈꯠꯅ ꯆꯩꯅꯕ ꯇꯧꯔꯛꯇꯦ꯫ ꯑꯗꯨꯕꯨ ꯈꯠꯅ ꯆꯩꯅꯕꯗꯒꯤ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕ ꯗꯁꯥ ꯑꯃꯗꯤ ꯇꯥꯔꯦ꯫ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯆꯨꯝ ꯑꯃꯅ ꯑꯩꯉꯣꯟꯗ ꯏꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨ ꯃꯉꯣꯟꯗ ꯄꯤꯌꯨ ꯍꯥꯏꯔꯦ꯫ ꯅꯠꯇ꯭ꯔꯕꯗꯤ ꯇꯨꯡꯗ ꯅꯤꯡꯉꯝꯗꯕ ꯄꯣꯛꯂꯛꯀꯅꯤ ꯍꯥꯏꯔꯛꯏ꯫ ꯑꯩꯒꯤ ꯀꯣꯛꯁꯦ ꯉꯥꯎꯔꯦ, ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗ꯭ꯔꯦ꯫ ꯑꯩ ꯅꯨꯡ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯥ ꯑꯣꯏꯔꯦ꯫ ꯑꯩꯅ ꯏꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯔꯦꯟꯖꯣꯂꯥꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕꯒꯦ ꯍꯥꯏꯕꯗꯨ ꯅꯪꯁꯨ ꯈꯪꯂꯤꯕꯗꯨꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯏꯆꯥꯅꯨꯄꯤꯗꯨ ꯍꯌꯦꯡ ꯑꯌꯨꯛ ꯆꯨꯝꯗꯨꯗ ꯄꯤꯗ꯭ꯔꯕꯗꯤ ꯑꯩ ꯁꯪꯁꯥꯔꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯇꯥꯕꯅꯤ꯫ ꯅꯪꯁꯨ ꯍꯥꯏꯌꯨ, ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯅꯤ?" ꯋꯥꯔꯤꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯨꯡꯁꯤꯔꯕ ꯏꯄꯨꯔꯣꯏꯕ, ꯅꯪꯅ ꯆꯨꯝ ꯑꯗꯨ ꯅꯪꯒꯤ ꯌꯦꯛꯅꯕꯅꯤ ꯍꯥꯏꯕꯗꯤ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ? ꯃꯍꯥꯛ ꯅꯪꯒ ꯃꯔꯨꯞ ꯑꯣꯏꯅꯤꯡꯂꯝꯕꯁꯨ ꯌꯥꯏ꯫ ꯃꯥꯒ ꯅꯪꯒ ꯊꯦꯡꯅꯕꯗꯨꯅ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃꯒꯤ ꯍꯧꯔꯛꯐꯝ ꯑꯗꯨꯒ ꯑꯋꯥꯕ ꯄꯨꯟꯁꯤꯒꯤ ꯂꯣꯏꯔꯛꯐꯝ ꯑꯣꯏꯔꯛꯄꯁꯨ ꯌꯥꯏ꯫ ꯃꯔꯝ ꯑꯗꯨꯅ ꯍꯌꯦꯡ
इचानुपीदु मागी मनाक्ता पूरगा चलो अैगी थमोइना नहाक तुंगदा निंगमदबा पोगलक्लोय हाइरी मागी नुपीगी वादु ताबदा मसानिलो यामना नुंगाइरमी मथंगी अयुक्ता मचानुपी अतोंबीदुबु चुमदुना लैरिबा सुरुंग अदुगी मनाक्ता पूदुना चलमी चुम अमोमदु मसानिलो लाक्पा ngaiduna lairami mahangna masanilogi masanupigi khudangdu pairaga masaniloda sanapik thanna yauba khaujau ama pirami aduga hairami sana lupadu puraga chalo aduga nachanupi 13 du luhongbiruro sanaduna makhoigi awunpot oina pibiro nachanupi atombi renjolagi di maraibak pharabani aina mahaki mama mapa saktuna mahakpu yokadawribani masanilo nungaibagi ngamkhai leramde chumdubu tawbimal khangba ulami aduga mayumda halaklami masanilo inak khulakpadu mipung khudingmakna khanglami masanupi sing adubu piyu haiduna matik saba miyoi kaya laklami mahangna macha sing aduda sanalupadu matik sana piduna chawna luhonglami machanupi singda sanalupa singdu matik sana pikhraba matungda sanalupa marang kaina lemlami maduna mahak amadi mahaki nupiga nungaina leirami asomdana masanilona machanupidu chum aduda pirambadudagi chum aduna surung adu yamna phajaraba kunung ama onthoklami mahangna renjolada chanaba matik sana pijarami setnaba phajaraba mafi marol su pirami miyoi lising kayana mahaki seba tawhalami nongmadi laibak tugi ningthaudu umangda sa tanba laklami renjolana leiriba kunung adugi manaktani ningthauduna sa tanba laklibadu numit tasilakpadagi ningthau aduna mahaki manai ama konungduda ahingduma yarekpa yagadra hanghalami manai aduna konungi thongdu thinbada chum adu masak matau phajabi nupi amada olami aduga thongdu hangdoraklami mahangna manai aduda ningthauda makhoina maphamduda yarekpadudi magidi laibak phabani hainaba hairami ningthau adusu baton phanglabanina khudakta konung aduda chalami mahakpu taramna uklami minai chamana ningthaudubu makhutta thaumai paiduna uklami minai chamana ningthaudubu chabada seba tawrami aduga minai chamana ningthauduna chak charingaida humai humlami renjolana ningthaudugi yudu hairami ningthau adudi renjoladagi mitpham honglamde chaklendu charaba matungda ningthaudu pothanaba tumlami renjolana ningthaudugi khonguptu lokthok pirami maduda ningthaudu renjolabu hena nungsirami mahangna heloidu magi manakta kaurami heloi haibadi renjolabu yoklibi chumdagi nupi onba ngambi nupi duni ningthauduna heloi aduda renjolabu mangonda pibi na bahairami heloi aduna su ningthauna hairibaduda yarami ningthaududa sanalupa yamna piduna renjolabu ningthaududa chawna luhonglami maraibak pharaba ningthau adu renjola adu puraga chatnaba sem sarami renjola di magi phanaba pumnamaktu tawbiriba heloi aduda thagatpa tawbimal khangba ulamde mahaki tawbimal khangdaba mawongduda heloiduna mahakpu sap tawrami sap adudi renjolagi makok adu haming makok onbani mikup amada phajakraba renjoladu machin bandu sangdoraklami khajaidu chapsilaklami mahaki masam adusu machi ani olaklami ningthauduna leiraga renjolabu yenglakpadadi mahak gyan manglami ningthaudu mapi tana kaplaga hairaklami aibu chena kichin biramba samlang adu kadaida chatkhre
ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯐꯥꯎꯗꯠꯂꯒ ꯌꯦꯡꯂꯝꯕ ꯃꯤꯠꯇꯨꯅ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ? ꯍꯥꯃꯦꯡ ꯃꯀꯣꯛ ꯄꯥꯟꯕꯤ ꯅꯨꯄꯤꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯕꯨ ꯃꯤꯌꯥꯝꯒꯤ ꯅꯣꯛꯅꯐꯝ ꯑꯣꯏꯔꯒꯗꯕ ꯃꯗꯨ ꯌꯥꯔꯣꯏ, ꯃꯗꯨ ꯑꯣꯏꯕ ꯌꯥꯔꯣꯏ꯫ ꯃꯈꯣꯏꯅ ꯀꯣꯅꯨꯡ ꯌꯧꯔꯒ ꯅꯤꯡꯊꯧꯗꯨꯅ ꯔꯦꯟꯖꯣꯂꯥꯕꯨ ꯃꯍꯥꯛꯀꯤ ꯀꯣꯅꯨꯡꯒꯤ ꯀꯥ ꯑꯃꯗ ꯃꯤꯅꯥꯏ ꯅꯨꯄꯤꯁꯤꯡꯒ ꯂꯣꯏꯅꯅ ꯊꯝꯂꯝꯃꯤ꯫ ꯔꯦꯟꯖꯣꯂꯥ ꯑꯃꯗꯤ ꯃꯤꯅꯥꯏꯁꯤꯡ ꯑꯗꯨ ꯐ꯭ꯂꯦꯛꯁ ꯃꯄꯨꯟ 10 ꯄꯤꯔꯝꯃꯤ꯫ ꯐ꯭ꯂꯦꯛꯁ ꯍꯥꯏꯕꯗꯤ ꯂꯪ ꯆꯤꯡꯊꯣꯛꯄ ꯌꯥꯕ ꯄꯥꯝꯕꯤ ꯑꯃꯅꯤ꯫ ꯅꯤꯡꯊꯧꯅ ꯊꯕꯛꯇꯨ ꯍꯞꯇꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯣꯏꯒꯗꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯤꯅꯥꯏ ꯅꯨꯄꯤꯁꯤꯡ ꯑꯗꯨꯁꯨ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯗꯨ ꯏꯟꯗꯨꯅ ꯐ꯭ꯂꯦꯛꯁ ꯄꯥꯝꯕꯤꯗꯨꯗꯒꯤ ꯂꯪꯗꯨ ꯆꯤꯡꯊꯣꯛꯂꯝꯃꯤ꯫ ꯊꯥꯡꯖ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯗꯤ ꯊꯕꯛꯇꯨ ꯂꯣꯏꯔꯝꯃꯤ꯫ ꯔꯦꯟꯖꯣꯂꯥꯗꯤ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡꯗ ꯑꯍꯣꯡꯕ ꯂꯥꯛꯂꯤꯕꯗꯨ ꯈꯪꯖꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯐ꯭ꯂꯦꯛꯁ ꯃꯄꯨꯟꯗꯨ ꯊꯣꯡꯅꯥꯎꯗꯒꯤ ꯂꯥꯛꯇꯅ ꯂꯪꯊꯣꯔꯛꯂꯒ ꯍꯥꯏꯔꯝꯃꯤ, ꯅꯤꯡꯊꯧꯅ ꯀꯔꯤ ꯈꯟꯗꯨꯅ ꯑꯩꯉꯣꯟꯗ ꯊꯕꯛꯁꯤ ꯇꯧꯅꯕ ꯍꯥꯏꯔꯛꯂꯤꯕꯅꯣ? ꯃꯍꯥꯛꯅ ꯐꯨꯔꯤꯠ ꯄꯥꯝꯂꯒꯅ ꯃꯁꯥꯅ ꯂꯩꯒꯗꯕꯅꯤ꯫ ꯃꯍꯥꯛꯅ ꯑꯩꯕꯨ ꯅꯂꯥꯗꯒꯤ ꯈꯨꯜꯂꯛꯄ ꯑꯗꯨꯗꯤ ꯅꯠꯇꯦꯗꯅ꯫ ꯑꯩ ꯂꯨꯍꯣꯡꯕꯗ ꯃꯉꯣꯟꯗ ꯁꯅꯥ ꯂꯨꯄꯥ ꯃꯇꯤꯛ ꯆꯥꯅ ꯄꯤꯔꯤꯕꯅꯤ꯫ ꯑꯩ ꯃꯥꯒꯤ ꯅꯨꯄꯤꯅꯤ, ꯃꯤꯅꯥꯏꯗꯤ ꯅꯠꯇꯦꯗꯅ꯫ ꯑꯩꯕꯨ ꯑꯁꯨꯝꯅ ꯇꯧꯕꯤꯕꯗꯤ ꯃꯍꯥꯛꯁꯦ ꯉꯥꯎꯔꯕ ꯖꯥꯠꯂꯥ? ꯊꯥꯡꯖꯒꯤ ꯅꯨꯃꯤꯗꯥꯡꯗ ꯃꯤꯅꯥꯏ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗꯤ ꯃꯥꯒꯤ ꯊꯕꯛꯁꯤꯡꯗꯨ ꯂꯣꯏꯔꯝꯃꯤ꯫ ꯔꯦꯟꯖꯣꯂꯥꯅ ꯃꯥꯒꯤ ꯊꯕꯛꯇꯨ ꯂꯣꯏꯗꯕꯒꯤ ꯗꯟꯗꯤ ꯐꯪꯒꯅꯤ ꯈꯜꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯍꯦꯂꯣꯏ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ꯫ ꯃꯥꯒꯤ ꯑꯋꯥꯕ ꯄꯨꯝꯕꯗꯨ ꯍꯦꯂꯣꯏꯗꯨꯗ ꯂꯤꯔꯝꯃꯤ꯫ ꯍꯦꯂꯣꯏꯗꯨꯅ ꯃꯥꯕꯨ ꯆꯦꯠꯅ ꯀꯣꯟꯕꯤꯔꯝꯃꯤ ꯑꯗꯨꯒ ꯃꯉꯣꯟꯗ ꯐ꯭ꯂꯦꯛꯁꯇꯒꯤ ꯁꯦꯝꯂꯛꯄ ꯂꯪ ꯆꯕꯨꯟ ꯑꯃ ꯄꯤꯔꯝꯃꯤ꯫ ꯔꯦꯟꯖꯣꯂꯥ ꯍꯦꯂꯣꯏꯗꯨꯗ ꯊꯥꯒꯠ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯂꯪꯁꯤꯡꯗꯨ ꯎꯔꯕ ꯃꯇꯨꯡꯗ ꯔꯦꯟꯖꯣꯂꯥ ꯑꯃꯗꯤ ꯃꯤꯅꯥꯏ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗ ꯍꯨꯏ ꯃꯆꯥ ꯑꯃꯃꯝ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯍꯨꯏ ꯃꯆꯥꯁꯤꯡꯗꯨ ꯇꯥꯛꯄꯤ ꯇꯝꯕꯤꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯤꯅꯥꯏ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗꯤ ꯍꯨꯏ ꯃꯆꯥꯁꯤꯡꯗꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯌꯣꯛ ꯊꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯦꯟꯖꯣꯂꯥꯗꯤ ꯃꯁꯥ ꯃꯊꯟꯇ ꯁꯥꯎꯅ ꯍꯥꯏꯖꯔꯝꯃꯤ, ꯑꯩ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯑꯩꯕꯨ ꯑꯉꯥꯎꯕꯁꯤꯡꯒꯤ ꯃꯔꯛꯇ ꯂꯥꯛꯂꯕ꯭ꯔꯥ? ꯅꯤꯡꯊꯧꯅ ꯑꯩꯕꯨ ꯍꯨꯏꯁꯦ ꯁꯝꯖꯦꯠꯀ ꯍꯥꯠꯇꯅ ꯑꯩꯒꯤ ꯈꯨꯠꯅꯒ ꯆꯥꯛ ꯄꯤꯖꯒꯅꯤ ꯈꯟꯕ ꯖꯥꯠꯂꯥ? ꯃꯗꯨ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯊꯣꯡꯅꯥꯎꯗꯨ ꯍꯥꯡꯗꯣꯛꯂꯒ ꯍꯨꯏꯅꯥꯎꯗꯨ ꯂꯥꯛꯇꯅ ꯂꯪꯊꯣꯛꯂꯝꯃꯤ꯫ ꯍꯨꯏꯅꯥꯎꯗꯨ ꯁꯤꯗꯨꯅ ꯇꯥꯔꯝꯃꯤ꯫ ꯊꯥ ꯈꯔ ꯂꯩꯔꯒ ꯅꯤꯡꯊꯧꯅ ꯍꯨꯏꯅꯥꯎꯁꯤꯡꯗꯨ ꯀꯝꯗꯧꯔꯤ ꯌꯦꯡꯅꯤꯡꯏ ꯍꯥꯏꯅ ꯄꯥꯎ ꯄꯤꯔꯛꯂꯝꯃꯤ꯫ ꯄꯥꯎꯗꯨ ꯇꯥꯕꯗ ꯔꯦꯟꯖꯣꯂꯥ ꯃꯁꯥꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯍꯟꯗꯛꯁꯨ ꯃꯍꯥꯛ ꯍꯦꯂꯣꯏ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ꯫ ꯍꯦꯂꯣꯏꯒꯤ ꯀꯣꯅꯨꯡꯗꯨꯒꯤ ꯊꯣꯡꯗ ꯃꯍꯥꯛꯅ ꯍꯅꯨꯕ ꯅꯨꯄꯥ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯍꯅꯨꯕ ꯑꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯍꯥꯛ ꯀꯅꯥꯅꯣ? ꯅꯍꯥꯛ ꯀꯔꯤ ꯄꯥꯝꯕꯒꯦ? ꯃꯍꯥꯛꯀꯤ ꯋꯥꯍꯪꯗꯨ ꯇꯥꯕꯗ ꯔꯦꯟꯖꯣꯂꯥꯅ ꯁꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯥꯃꯦꯡ ꯃꯀꯣꯏ ꯄꯥꯟꯕ ꯍꯅꯨꯕ, ꯑꯩꯕꯨ ꯃꯁꯛ ꯈꯪꯗꯕ꯭ꯔꯥ? ꯑꯩꯕꯨ ꯑꯗꯨꯝꯅ ꯍꯪꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯍꯅꯨꯕꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯁꯥꯕꯤꯅ ꯃꯃꯥ ꯅꯣꯛꯅꯩ ꯍꯥꯏꯕꯗꯨꯅꯤꯅꯦ꯫ ꯑꯩ ꯅꯠꯇꯦꯅꯦ ꯍꯥꯃꯦꯡꯒꯤ ꯀꯣꯏ ꯄꯥꯟꯕꯗꯤ, ꯅꯪꯅꯤꯅꯦ ꯍꯥꯃꯦꯡ ꯃꯀꯣꯛ ꯄꯥꯟꯕꯗꯤ꯫ ꯃꯤꯀꯨꯞ ꯑꯃꯇꯪ ꯉꯥꯏꯔꯝꯃꯨ ꯇꯧꯕꯤꯃꯜ ꯈꯪꯗꯕꯤ ꯅꯨꯄꯤ, ꯅꯍꯥꯛꯀꯤ ꯂꯝꯆꯠ ꯑꯗꯨꯅ ꯅꯍꯥꯛꯄꯨ ꯀꯔꯤ ꯑꯣꯏꯍꯜꯂꯕꯒꯦ ꯍꯥꯏꯕꯗꯨ ꯎꯠꯀꯦ꯫ ꯃꯗꯨ ꯍꯥꯏꯔꯒ ꯍꯅꯨꯕ ꯑꯗꯨ ꯊꯨꯅ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯤꯡꯁꯦꯜ ꯑꯃ ꯄꯨꯔꯛꯂꯒ ꯔꯦꯟꯖꯣꯂꯥꯒꯤ ꯃꯃꯥꯡꯗ ꯄꯥꯏꯔꯝꯃꯤ꯫ ꯔꯦꯟꯖꯣꯂꯥ ꯃꯤꯡꯁꯦꯟꯗꯨꯗ ꯃꯥꯒꯤ ꯑꯀꯤꯕ ꯁꯛꯇꯝꯗꯨ ꯎꯕꯗ ꯀꯤꯕꯅ ꯋꯥꯟꯊꯒꯦ ꯇꯧꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯍꯅꯨꯕ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯍꯥꯛ ꯂꯧꯃꯤꯒꯤ ꯃꯆꯥꯅꯤ꯫ ꯍꯦꯂꯣꯏ ꯑꯁꯤꯅ ꯅꯪꯕꯨ ꯃꯍꯥꯔꯥꯅꯤ ꯑꯣꯏꯍꯟꯕꯤꯔꯦ꯫ ꯅꯍꯥꯛꯇꯤ ꯍꯦꯂꯣꯏꯗꯨꯗ ꯇꯧꯕꯤꯃꯜ ꯈꯪꯗꯨꯅ ꯅꯣꯡꯃꯇꯁꯨ ꯊꯥꯒꯠ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯅꯍꯥꯛꯄꯨ ꯋꯥꯔꯛꯂꯤꯕꯅꯤ꯫ ꯅꯍꯥꯛꯀꯤ ꯑꯁꯥꯡꯕ ꯅꯀꯣꯏꯗꯨ ꯃꯥꯡꯅꯤꯡꯂꯕꯗꯤ ꯍꯦꯂꯣꯏꯗꯨꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯅꯪꯕꯨ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯧ꯫ ꯃꯍꯥꯛꯇꯤ ꯊꯃꯣꯏ ꯆꯥꯎꯕꯤꯅꯤ, ꯃꯥꯅ ꯅꯪꯕꯨ ꯉꯥꯛꯄꯤꯒꯅꯤ꯫ ꯔꯦꯟꯖꯣꯂꯥ ꯃꯍꯥꯛꯀꯤ ꯂꯤꯆꯠ ꯑꯗꯨꯒꯤ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯍꯅꯨꯕ ꯑꯗꯨꯒꯤ ꯄꯥꯎꯇꯥꯛ ꯂꯧꯗꯨꯅ ꯍꯦꯂꯣꯏ ꯑꯗꯨꯗ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯃꯥꯏꯊꯣꯡꯗꯨꯗ ꯍꯟꯖꯟꯍꯟꯕꯤꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯍꯦꯂꯣꯏ ꯑꯗꯨꯅ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯃꯥꯏꯊꯣꯡꯗꯨꯗ ꯍꯟꯖꯟꯍꯟꯕꯤꯕꯗ ꯅꯠꯇꯅ ꯃꯍꯥꯛꯄꯨ
ꯃꯅꯤꯃꯨꯛꯇ ꯊꯤꯟꯕ ꯐꯤꯖꯣꯜ ꯊꯣꯟꯗꯨꯅ ꯗꯣꯂꯥꯏ ꯑꯃꯗ ꯃꯥꯕꯨ ꯀꯣꯅꯨꯡꯗ ꯊꯤꯜꯍꯜꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯍꯥꯛꯀꯤ ꯍꯥꯟꯅꯒꯤ ꯃꯥꯏꯊꯣꯡꯗꯨ ꯑꯃꯨꯛ ꯍꯟꯅ ꯎꯕꯗ ꯃꯍꯥꯛꯄꯨ ꯑꯃꯨꯛ ꯅꯨꯡꯁꯤꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯥꯟꯈꯤꯕ ꯑꯗꯨꯒꯤꯗꯃꯛ ꯅꯤꯡꯉꯝꯗꯕ ꯄꯣꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯔꯦꯟꯖꯣꯂꯥ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯍꯦꯂꯣꯏ ꯑꯗꯨꯕꯨ ꯇꯧꯕꯤꯃꯜ ꯈꯪꯕ ꯎꯠꯂꯝꯃꯤ꯫ ꯃꯥꯕꯨ ꯄꯥꯎꯇꯥꯛ ꯄꯤꯔꯛꯈꯤꯕ ꯍꯟꯅꯨꯕ ꯑꯗꯨꯕꯨꯁꯨ ꯇꯧꯕꯤꯃꯜ ꯈꯪꯕ ꯎꯠꯂꯝꯃꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯂꯤꯕꯗ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯅꯕ ꯅꯣꯂꯨꯛꯅ ꯍꯥꯏꯖꯔꯤ꯫